Loyalam E-PAO tabi khudimappu Hitrang Susmitana namidangi pau pizari ahanbida maruoiba headline. Jiribam Thodok Maikai Anida attack Tatharakibani security na halamdrabadi relief camp talaribasing hena soklamba yai haina CM Birena Fondokre. Manipurda Thokliba Erang Congress Lengak Matamda illegal immigrant sing Chang Hanlam Badagini haina Nadana Fondorakli. Ngai hak laitana nomai kapna riba chingkhong chingya yauna national highway singda asoi angam thok handanaba anoba SOP ama semlagani haina Kuldip Singana Fondokre. Pau samdona pizari. Juri bamki thodok maikai anida attack tatharakibani security na halamdrabadi relief camp talariba sing hena soklamba yai haina CM Birena Fondorakli. November Taramathogi Jiribamgi Thodok Adu Kuki militant singna Maikai Anida attack Chathanaba Lakivani militant singi attack Aduda CRPF na matam chana halamdrabadi relief camp talariba sing hena soklamba yai Thodok Aduda generariba sing fanaba hotnaba leptree haina ngasi Rasbabanda High Court of Manipur ki Chief Justice D. Krishna Kumar wasak lobagi thoramda saruk yaba lakiba Chief Minister and Virena sideline da Paumi Singa hakthengna unaba amada Fondokre. Chief Minister na makhatana haikibada November Taramathogi Jiribamgi attack adu Kuki militant singna Maikai Anida chathakibani. Maikai amadana Jiribamgi Vorobekra khulda attack chathaduna yumkai tumna mai thana bahonaba aduga nakal amaromdana security forcing overpower Toraga Borobekra relief camp talariba miyoi chamaga taramanga amadi police station gi relief camp talariba miyoi kontra adu tumna hanaba honaramki adubu CRPF na matam chana kuki khutlai paibasing adu thengnakibadagi militant tarasiki rocket launcher yauna yamlaba khutlai sing fagatki karigumba CRPF na khut halamdrabadi relief camp talariba sing adu loina soklamba yai CRPF na matam chana khut handuna yamlaba miyamgi punsi kankiba adugidamak thagatwa Fongdorakli. Manipurda Thokliba Erang Congress Lengak Matamda illegal immigrants sing Chang Hanlam Badagini haina Nadana Fongdokre. Manipurda Thokliba Erang asi Congress Lengak Matamda yumthangnariba Myanmar dagi illegal immigrants sing Chang Hanlam Badagini. Congress luchingba PG Tabaramna Union Home Minister oiringai matamda illegal immigrants sing asiga Kriti kaya khutyek pinaki habase Congress na kaudaba fai haina BJP gi National President amasu oiriba Union Health Minister JP Nadana Fondokre. Manipurda Thokliba Erang asida Bharat ki President na khut thingjin biu haina AICC gi President Malik Arjun Kharge na President pisin kiba warol adu palladuna BJP gi National President asina Makhatana haikibada Congress na Manipurda illegal immigrants sing pushilambadagi Erang Thoklibani habadu kauthoklaga thengkhang kayada Erang asibu chauthokna bahotnai maraiba ke lal holup luchingba sing lamdam asida changsilaklaga makhoi gi lal holup sing adu state asida amuk hanna lingkhatna bahotna bada Congress party na mai yangsinduna leirei Congress lenga ki matamda India gi security amasung administrative protocol sing fail ohelambana ngasi illegal immigrants sing Manipurda chengum sobagum sawalakpani Masina Manipur gi chawkhat lamjelda apanba kaya piduna development charge sing khomang chak yangshinna changsinba ngamdrei Congress lenga ki matamda asoiba kaya laikhrabasu BJP lenga lakpadagi Manipurda hanagum mahosagi phibamda hanjinnaba akanba mongda honari mamang chahi lising ani kolhumdoi gi me ahomdagi thorakhiba Erang asiga mari leinaba case kaya NIA da sinaduna investigation chathari lenga asigi priority di Manipurda tangjulai taba phibamda hanjil hanbani haiki panba yabadi Congress luchingba Malik Arjun Kharge na Manipurda masing lakngamdaba central forcing thazin bana Thokliba Erang asigi warushin nate Lairiba Erang asida Bharat ki President na khut thingjinduna athubada warushin purakadabani haina Fongdokhi Ngai hak laitana nomai kapnariba chingkhong chingya yauna national highway singda asoi angam thokhandanaba anoba SOP semlagani haina Kuldip Singana Fongdokre Jiribam Thodok matung state asida nauna oirakliba security situation asi yenglaga hana state asida leiriba CRPF ki company chamaga mautra nipan asigi mathakta ehenba company humdra tharakhraba matung makhatana company kun amaga tharaknaba center da taksingkhrei yamna toina nomai kapnariba chingkhong chingya amasung national highway singda asoi angam thokhandanaba nauna standard operating procedure SOP shamlagani Jiribamgi case pumba NIA da sinakhrei khudong tiningai oba jaga singda operation gi thabak hena kankhathallagani haina Manipur sarkar gi
Security Advisor Kuldip Nangasi, Secretariat South Block ki Conference Hall da Pangthokiba Paugi Mifam Amada Fongdokre. Mahakna Makatana Haikibeda, Erang Horakpadagi CRPF ki company, Chamaga Maudra Nipan Infal da operate Torakiba Adugi Matakta, Jiribam da November Taramatoida Tokiba Taudok Matung Center gi Maikaidagi, Atubada CAPF ki company kun tharakre. Maduna Mapungfane Erang Laksin Bangamdabana, Ahenba CAPF ki company Yankai Amagasu Tharakre. Adubu Pak Sana Operation Tona Bahonabada Security Singi Masing Asi Konaroi Dabana Ahenba CAPF ki company kun Amagasu Tharak Nabatak Sankre, Atuba Matamda Tharak Lagani Haina Fongdorakli. Minister MLA gi Yumdagi Sana Lopa Lutabada Jenava Ani Amasu Fagat Jiribamda kuki militant singna angang yauna miyoi taruk tamthina hatlaga turel da thadarakiba thodok matung miyamgi oiba iheu amana ruling gi minister MLA singi yumda thomjinduna yaikhai thingai tawkiba adugi marakta sana lupa amasung mal changkhaya lut tawkiba yummai thakiba amasung thuga yaikhai ba tawbaga mari lainana CCTV camera gi footage matung inna maduda chenaba miyoi kontra fagat khraba matung ngasi nauna miyoi ani amasu fagat kre hari police ki pauna haribana faraba miyoi ani adudi khumukcham raman chahi nifumanga amasung kaithel lakpam ravi chahi kunmapani makha tana thodok aduda chenaribe sing faganaba thabak chathari hari amaromda state asida hojai Thokliba Erang asi lakshinaba security force na ching amasung tampaki mafam kayada leptana operation gi thabak chathari Loyalam pung kunmari asigi manungda National Highway to Infra Dimapur lambida security na ngak senduna loaded truck chahumga Humdramanga Infalda Pushilakre, Adubu Jiribamgi Oinati Gari Amata Changlak Kidre Hari. Panba Yabadi, Miyamgi Erang Aduda Tamaiban Kendragi, MLA Joy Kishangi Yumdagi, Sale Oina Lupa Lak Taranipan Yauna Punal Lupa Crore 1.5 ki Belu Oigedabasana Lut Taukre Haina Pulista FIR Amada Lodes Taukrabani. Manipur gi Governor na Justice D. Krishna Kumar High Court of Manipur gi Chief Justice Oina Wasak Lokre. Assam amasung Manipur gi Governor Lakshman Prasad Acharyana Justice D. Krishna Kumar bu High Court of Manipur gi Chief Justice Oina Wasak Lokre. Ras Bhavan gi Darbar Hall da pangthokiba wasak lobugi thauram aduda High Court of Manipur gi Chief Justice ki famdagi potharaba Justice Sridhar Sridul Chief Minister N. Viren Speaker T.H. Satyabrata Cabinet Minister Rajesh Sabagi MP Laisambasana Jauba MP Singh High Court of Manipur gi Judge Singh amasung subordinate staff Singh amadi senior police ki makok thongba officer Singh su saruk yakhi High Court of Manipur gi Chief Justice oina wasak laukraba Justice D Krishna Kumar mamangda Madras High Court ki judge oina leram khibani Justice D Krishna Kumar na High Court of Manipur gi Chief Justice oina wasak laukhiba aduga mari leinana Chief Minister N Virena nungaiba phongdorakre Low Yering da nongmai kapsilakre Imphal West District ki manung chanba mayong phongkhul gi khunja singna labukta Low Yering da kuki khulai paiba singna nongmai kapsilakre adubu asok apandi yaukhide Thodogasagi matangda press na phangba pau gi matung inadi mayong phongkhul da leiba tangkhul singna alu law haina khangnaba mafam amada Low Yering da kuki militant singna urangpat maning chinglomdagi nongmai kapsilakhibani Thodok aduda Low Yeduna leramba khunja sing chenaki Thodok aduda khunja volunteer singi maikaidegi su nongmai round kaya kapki hari Thokliba Erang Sigamari Lainana Court na respondent singi paukhum kaukre tang kunmanga da hearing gi matam lepkre Mamang chahi lising ani kulhumdoi gi me ahumdagi thorakhiba Erang asida kayam yamna misi mina nangkhrabage amasung lanthum kayam mangta khrabage haibagi chop chaba report ama numit marini gi manungda pikhalaknaba amasung tha asigi kunmanga da hearing chathanaba matam lepkre Hiram asiga mari lenana press club da pangthokiba paugi mifam amada Erang asina miyoi kaya si khrabage amasung lanthum kaya yamna amang ata thokhrabage haibagi chap chaba report amasu pikhalaknaba High Court of Manipurda PIL file taukiba petitioner RK Zaisanana haikibada PIL gi adugi respondent na state ki maikadigi chief secretary commissioner home Manipur police ki DGP security advisor district tarataruki SB Singh PIL adu High Court of Manipur gi hanaki Chief Justice Siddharth Sridul amasung Justice Gaifun Silu Kabui gi West khanaraba matungda Manipur Sarkar ga madugi chap chaba report ama tha asigi kunmanga fabugi manungta pikhalaknaba khangankhi loinana numit adumaktada PIL gi hearing gi matam su lepkhre Maoist ki cadre tara hatkre Chhattisgarh ki Konta district security force ka khud thoknabada Maoist ki cadre tara hatkre
Konta District ki Superintendent of Police Kiran Chawana phongdokibada security force amadi Maoist singi marakta akanba mongda khut thoknakiba aduda Maoist ki miyoi tara hatkibaga loinana khuchu khutlai kaya su fagatkhre. District Reserve Guard na operation asi chathaba haukibani. Konta District ta Maoist ki miyoi kaya leire habigi intelligence report phangmadagi security na mafam adida changsinduna operation chathabada Maoist na nongmai kapthorakpadagi nakal arigi marakta khuthoknakibani. Mafam asida ehenba force changsinduna makhatana nomai kapnari. Maoist ki miyoi kaya amasu asok apan nanglamba yai habigi thazabalei. Konta District ta chathagiba operation asi Chhattisgarh da Maoist ki mayokta chathaba achoba mai pakpa operation singi manungda amani hari. Goa da 65 rak suba International Film Festival of India haudokre. Cultural program kayaga loinana Goa da 65 rak suba International Film Festival of India haudokre. Saknairaba film personality kaya da ikai khumnaba utkre. Young filmmaker The Future is Now haiba thimda pangthokiba festival asigi haudokpagi thoramda saknairaba film personalities Abhishek Banerjee, Bhumi Petnakar, Voman Irani, Randeep Huda, Rajkumar Rao, Jayaram Ravi, Rakul Pritna chingba miyoi kayada makhoina film gi lamda lawriba thodangbu ikai khumnaduna taramna okhi. Thoram aduda Goa gi Chief Minister Pramod Sawana phongdokibada India International Film Festival amadi Goa asi yamna naknai. Goa da Film Festival kaya pangthoktuna lakli saknairaba delegate kaya festival asigidamakta lakpa asida taramna okli haina su phongdokhi. Union Minister of Information and Broadcasting Asifni Vaigyonav thadorakpa video message amada hai India Film Industry da International Film Festival of India asi yamna maru oiba saruk ama oiri. Film gi lamda hena chakwat handuna economy fagar hanbadasu mateng oina hotnaba tangai fadei. Festival asida India gi fazaraba culture gi saktam kayasu uba fangli. Indian literature amadi culture chakwat hanaba honaba haibasi yamna maru oiba amani. Anauba idea ama putoktuna film industry asi hena chakwat hanaba hotnasi haina su phongdokhi. Union Minister of State for Information and Broadcasting L Marugan na phongdokhibada festival asida Indian cinema bu yokhatpada achoba thodang lawri. Lengak na film industry chakhot hanabagi damakta miyeng thamli festival asi malemgi oina khwaidagi chawba film festival singi manungda ama oiri. Saknairaba filmmaker amadi actor kayana festival asida saruk yari haina su phongdokhi. Festival asigi manungda award kaya su lanthokadori. Festival haudokpa numita state kaya gi natki oiba thoram singsu utkhi. Aroibada maru oiba paw amuka hana pizari. Jiri bam thodok maikai anida attack chatharakibani security na halamdrabadi relief camp taleriba sing hena soklamba yai haina CM Birena phongdorakli. Manipurda Thokliba Erang Congress lengak matamda illegal immigrant sing Chang Badagini haina Zepi Nadana phongdokre. Ngai hak laitana nomai kapnariba chingkhong chinga yauna national highway singda asoi angam thokhandanaba anoba SOP ama semlagani haina Kuldip Singh na phongdokre. Matang asida Loyalam E-PAO na namitangi pau pibel lezare tabiri ba khudimako amuka hana khurumjari.